Ngasigi oiba latest update khara thamjage. Ngasisu cookiesingna naga isin inau singi mathakta phu sebagi thabak adumak sathari. Cookiesingna naga isin inau singi mathakta phu sebagi thabak sathari basi. Makha tana tawdanaba CSO sing wari sanaduna MOU sign tawnakhiba laikhrabasu. Ngasisu ke lungiramda cookiesingna naga isin inau phu sebagi thabak sathakre. Hangjaningliba wahangdi kayam kuina naga isin inau singna cookina sathaba miot minei khangduna laikhidoino. Kayarak hanna cookiesingga Memorandum of Understanding MOU sign tawnakhidoino. Yade haiba ama chapchana khanganba mathau tadabara. Cookie militant singna NIA bu open challenge tawri. Matam sangna taen lambi sembidabagi mayokta miyam thokduna lambi thingbagi khongjang changsinkhre. India gi oina haudik phawbada human neta neovirus HMPV gi case manga sukre. India gi oina haudik phawbada human neta neovirus HMPV gi case manga sukre. Hairiba case asi Bangalore gi oina tha ahum amadi tha nipan khakta ngairiba ngangda positive oibagi case thangnaki. Tha ahumda ngairiba angang asigi hakchangi phibam pagalakpadagi hospital nagi discharge tawkhre aduga tha nipanda ngairiba angang asigi hakchangsu pagalakli adum oinamak discharge tawdri hairi. Nakan amaromda aham Hyderabad gi oina tha ahumda ngairiba angang amagi positive oibagi case thangnakre. Chennai amadi malemgi oinasu positive case amamam thangnakre hairi. Haudik phawbagi oina puna India gi HMPV positive case manga sukre haina pawusna makatari. Kotuna Kangpokpi DC office so lonsinduna thamkhiba adu hangdokre. Committee on Tribal Unity Kotuna Sathakiba Khongjangi saruk ama oina Kangpokpi District Deputy Commissioner DC office so ki lonsinduna thamkhiba adu authority singa yanaba purakpadagi Kotuna DC office so ki hangdokre. Ehaki mamangda Mekola relief camp mau ama thauri yalaga siramle hairi. CRPF singthaktagi kumthrakpa yaroi haina ahing yarektuna sangkhre. Handak imoinu numita kanglada inat lining iramdamgi uwari yumpham oiba wahang hangani. Wahang leptana amata landana khumba ngamba isin inau isi eset singda iPhone 16 Pro Max pijagani haina. Arambai tengongi using puren oiriba korongan makhumana thamakli. Yangangpokpi miyamga Yangangpokpi OC CRPF ki DSP and Special CDO gi officer puna meeting tawkhre. Tongpok Pana Tengot Lakpa Loisang Itham Oirang Puret sponsored by Universal Friendship Organization UFO gi Fast Rising Day Thauram ngasi Tongpok Pana Tengot Lakpa Loisang gi Kemda Pangthokre. Thauram aduda athoiba mithunglen oina Tourism Department gi Chairman amadi Andhra Assembly Constituency gi Honorable MLA Thaunauzam Sam Kumar na ibudo pakhangba yekpa Malem gi Phiran singkhatpaga loinana UFO gi Maitela Loisingna Malem gi Phiran gi mafamdi kai khumnaba utki